PDF amadi KNFB gi apunba kangbuga Myanmar da leriba awang nongpokki lalhouba singi apunba kangbuga Khut Thoknabada maikai ani makibiyoi sing asi ana kaya yaukre ngasi ayu anganbada Ukhrul district of Myanmar ga tainaba Myanmar gi ngamkhai sarukta Myanmar gi lalhouba PDF amadi KNFB gi apunba kangbuga Myanmar da leriba awang nongpokki lalhouba singi apunba kangbuga akanba mawongda Khut Thoknakre thawdol sigi matangda phangba pawgi source amagi matung innadi Khut Thoknabagi thawdok Manipuri Ukhrul district ka tainaba Myanmar gi ngamkhai saruk oiriba Lalim haina khangnaba mafam amada ngasi ayuk pung 5 rom tarakpa matamda thokhibani haidi Pausina makata na hai Myanmar gi Lalimda Bharat ki awang nongpok state singi Lalhouba khara changjafam lauduna leire haiba khangbadagi Myanmar gi Lalhouba PDF amadi KNFB gi apunma kangmuna mafam adudagi Lalhouba sing adu takthongnaba attack chatharakhibani hairi attack aduda maikai ani gi marakta kanma mawongda Khut Thoknaki maduda PDF ki lanmi ani seiki kayana so apan nangki thawdo adu thokle haibagi paw phangbadagi mafam aduda Myanmar gi junta army sing thomjilakhibaga loinana makhata na PDF amadi KNFB ga akanma mawongda Khut Thoknaki Maduda PDF amadi KNFB gi mioi mari sikhibaga loinana khara aso apan nangki thawdok thokphamdagi junta army na tongan mamakal gi nongmai taruk phangba ngamkhre hairi atopa thengna phangba paw amagi likhulda ahan ba oina Khut Thoknabagi thawdok aduda awang nongpokki lalhouba amagi mioi manga laikhidabaga loinana mioi amana PDF amadi KNFB gi Kangbuna hingna faduna pukre haidi laikhidraba sing adugi manungda nongthon kauba mioi ama yawi haina thajanari atopa pawgi likhuldana tamundagi kilometer 3 lom chatlaga leiba panda haina khangnaba mafam amadasu ngarang numidangdagi ngasi ayuk fawba Myanmar junta gi kangbuga PDF amadi KNFB gi kangbuga kanba mongda Khut Thoknakre hairi adum oinama Khut Thoknakhibagi thawdo aduda misi mina kayam yaukibagi haibagi pawdi phangba ngamdri Tuibong bazar da dukan phamba nan Manipuri amana travel nupi macha ama molest tauki haibagi wahauda total shutdown chathakre January nan Manipuri adu KNFZ ki kangbuna fagat ki adubu sel lawraga thado ki haibagi wahauda Kuki jo village volunteer amadi United Travel volunteer na pendaba phongdok paga loina na ngarang maikai ani gi marakta ningai sangdana bathokre Churchanpur gi Tuibong bazar da dukan phamba nan Manipuri amana travel nupi macha ama molest tauki haibagi wahauda Kuki jo village volunteer KZBB amadi United Travel Volunteer UTB na ngasi ayuk pung 5 dagi kaukhiba Tuibong bazar gi total shutdown gi khongjang changsili khongjang saugatpa sing na ngasi ayuk anganbadagi hauna Churchanpur gi Tuibong bazar gi akoiba lambi sing na thoktuna uwa amadi pochai kaya lambi da faijinduna lambi thingki Gari tiar amadi polam kaya mai thaki total shutdown anduna maram oiraga Tuibong bazar kaithel kanakhide dukan sing thong lona ki lambi da gari sing chana khide ka henba pamdaba thodok sing thoktanaba security na akanba section tharang lokhatki adum oinamak Churchanpur gi lamka proper amadi lighthouse ki area da total shutdown gi mami thoina takhide dukan sing thong hangnaki kaithel kanaki school amadi lenga kiloisang sing mahausa gumthong hangbaga loinana mathau taunaki hairi Thawdo sigi matangda press na phangba pawgi matung inna ngarang ayuk nan Manipuri amana travel nupi macha ama molest tauki thawdo aduda chenariba nan Manipuri adu KNFZ ki kangbuna fagat ki adu bosel lawraga thadoki haibagi wahauda Kuki jo village volunteer amadi United Travel volunteer na pen da phongdok paga loinana ngarang maikai anigi marakta ningai sangdana bathoki thawdo aduna maram oiraga maral leinaba nan Manipuri adu chairak pigadabani amadi achumba wild chathagadabani haibagi dabi tawduna Kuki jo village volunteer amadi United Travel volunteer na ngasi total shutdown gi khongjang asi chathakibani hairi chairak asi da ngarang numidang su Churchanpur da maikai ani gi marakta mungnarakpadagi KNFZ ki maikai dagi nongmai round kaya kapthokiba leikhi hairi Nakalamarom da thawdo asi da chenariba nan Manipuri adu Churchanpur Women Police cha changjarakhibaga loinana mahaki mathakta Pokso Act ki case ama lokhatpaga loinana makha taba logi oiba thabak sing lokhatpa hokre haina Churchanpur district police ki maikai dagi Fongdoragli. Nupi ani yauna mioi taruk fare miyam dagi sel khongatpada chenaba KCP PWG gi nupi ani yauna mioi taruk sel amadi gari yauna polam kaya ga loinana ngarang Imphal East District Police Commando gi kangbuna Porompat area dagi fare haidi thawdo asigi matangda police dagi phangba pawgi matung inadi akagnaba paw ama phangbadagi chathakiba operation aduda fagalaba KCP PWG gi lanmi sing adudi oinam abung mitei kuntragama thoi Leimapukpam Hari Maitei Yankai Humdoi Yaikhom Lukhoi Elias Inau Kuntragani Thoi Oinam Bijen Maitei Kungamanga Athokpam Ningol Irengbi Ongbi Inau Bi Debi Elias Nanau Kuntragani Pan Amadi Moirang Them Ichan Debi Kunni Makhoidagi Chaka Mari Pan Bagari Ama Chaka Ani Pan Bagari Ani Mobile Phone Taruk Slim Bag Ama
wallet ani, ID card ani, amadi sale oina lupa lakh 3,49,980 fagale haidi. Yum lising tare sanaba ayaba pirakle lagliba ningol chakauba mamangda government employees singi tolap amadi pension pithokani Chief Minister. Housing Manipurda thogliba irang asina maram oiraga school amadi college singda privacy phangdana lairiba miyoi singi oina yum lising tare chanaba ayaba pirakle government employees singi tolap amadi pension chaliba tha sigi kuntraga mathoi fawbagi manungda pithokpaga loinana relief camp ta lairiba miyoi khudingmakta tha khudingi piba lupa lising amamamgi senfam ningol chakauba mamangda piragani haina Chief Minister nongthumam birena thajaba pikre wafam asi Chief Minister gi mapangi khongchat kamari leinana ngasi CM Secretariat ta pangthokiba paumi singa unaba amada phongdokhibani Minister MLA kayana saruk yaduna pangthokiba paumi singa unaba aduda Chief Minister na makhadana phongdorakpada haukiba chahi gi May 3 dagi hauduna chatharagliba irang asigi matung handagi khongchat asina matam sangba khongchat amani masida Manipur tangdu laitaba hanjinnaba amadi chawkhat tharangi matangda wafam kaya ama khanarakre loinana lamdam asibo thuba matamda tangdu laitaba hanjinnaba Minister MLA kaya punduna honari haiba wafam suthamki.